Reshaping the political upheaval in Manipur, issues and challenges Haiba theme da Ngasi Manipur University gi auditorium hall da MEEYAM gi OIBA convention ama PANGTHOKHRE Federation of Civil Society Organization Folks Manipur amadi Manipur University Student Union musuga khusamna pangthokiba thoram aduda Manipur University gi hanagi Professor W Navakumar Folks Manipur gi President MEEYAM Sahab retired session judge E Nautunesori DM College of Arts की Department of History की Associate Professor Dr. Sahid Ahmad Thadau NP Manipur की General Secretary Michael Lamdathang Hawkev FNCC की Convener Akyu Ngaumei CNPO की Working Committee की Convener Sakat Trimsan Aimol Literature Society Manipur की Chairman Akup Aimol Communion Manipur की President Seto Ahau Kom Amadi Mapau Thangal की Village Chief Khalako Kadai Kemi Namaruiba Mitunen Singona Saruyake Tongan Tonganba Furukayagi Maruiba Mioishina Saru Yaduna Pangthopa Toram Aduga Marilena Foski spokesperson Uyam Brakes na Hai Furuk Kuding Maki inclusive Oiba Manipur Ama Semgatsi Hairabadi Lamdam Asida Laminariba Apikpa Azoba Furuk Kuding Magna idea of Manipurda Thazaba Thamduna Punsinaba Honaba Matautai Lunana Lamdam Asida Hosik Oiba Tandu Laita Daba Fibam Asigi Waroishin Ama Puraksi Hairagade Laminariba Furuk Kuding Maki Civil Society Sing Azoba Taudang Ama Loba Haiba Si Yam number Oi Amade Kundaminariba Furuk Kuding Maki inclusive Oiba Manipur Ama Semgatnaba Idamukta ngasi sulup asina sinduna furuk kayagi lusing musing yawba mifamgi oiba mifam asi pangthokpani haina su mahakna makhatana phongdoke mahakna makhatana hai lamdam asigi masoi taraba furup sing asi mahusagum ing signa amadi tangdu leitaba punsi mahing amada hanjin hansi hairabade inclusive dialogue ama sathabam haibasi yamna mathautai maram aduna wahu ama dagi tholakpa irang amadi pakthok chauthok hanbagi mahutta aikoi masen haminaraga wari watai sanadona waroisin ama puraknaba honaminasi lonana Manipur gumba multi ethnic oipa state amada inclusive dialogue reconciliation social inclusion democratic participation of all communities haibasi yamna maru oi adumakpo isagi khakki apamba amadi aigi furup khaktagi interesta Tabak Pangthokpa Asina idea of Manipur Sagatnaba Honaba Khwaidagi Chawba Pal ama Oihale Hairiba Pal Asi Leiriba Makai Aikoi Masel Amata Oina Punsinba Yaroi Amadi Masina Lamdam Asida Tangdu Leitaba Purakpa Ngamloi Hainasu Mahakna Makhatana Phongdoke Manipur University Manipur Institute of Management Studies Department one day academic discourse sama what team set up a pantok saki aduga maduda apna logical resolution ani nasulai aduga high level resolution ani se aina mayam mixing zaragati apagi maroina Manipur da laiba apagi society mu apagi lepu pade magta habata to all sections of the society apagi best for ngaba apagi punna himinaba nusisana ba thazana ba ken state apagi punna work to minazi aduga Apunba musinaba lagi musisana ng laminawa harmonious ba prosperous ba inclusive ba Manipur ma o yan na bagi pa lamilo seminar siya kaya pa hipis kaya apilama chamse adogi anis so bada ako na Federation of Civil Society Organization Manipur na ngasai Manipur da ngasi pwede pa pagi tangdulay tada ba kung nagutana ba hanasuna ba pagi kampung side na pagi pagkakya lanzena na pagi Tumbam sabang kang na pa relief camps da laireba se ngasi sigumba yamna nuaitaba atosing ngasi waroisin ama waramna bagi duga maduga marilaina buga ibaina makingoina pagi tanto amba pagi civil society organization sing government gi maikai dagi duga ato pa pagi individuals initiatives sing yaw na phone biri bai da ren sai tango laita ba khunai ma pon na ba pon na Federation of Civil Society Organization Manipur na su Haiba Subumba initiative sing load na sulai pagi wari sana zaru ba polo basulai ki adugi matakta pagi tungan ba pagi organization sing loop sing aduga mioi sing tana duna unaduna pagi ngalet na pagi larger engagement na da public ko na pagi kusam na ga sala kanda kamai to duna Manipurda tangu laita ba nusisa na base amu hanjala kata ge habis ta pagi lot na banari madugi saru amo ina ko na ngasai thanjari si Manipurda Himinariba pagi MEEYAM si aidare pagi furuk MEEYAM si furuk pangu sinsiga inclusive dialogue pagi tawagi mathau taba
aduga loinana pagi reconciliation pornaba pagi yanadaba kya ama leibairasi pagi society kuri magda thoyadana masi yanadaba myansi kamaina samtaina ra koi punna himina ra ge punna confirm amda lemina ra kanda pagi punna musajana na himina ra peaceful coexistence ke lambi da samina da ge haiba ki port aduga loinana koina Manipur gumbe amna multi isni ba asma ba musajana na himina ba sugum mutpunai yema punna pagi mangmin ba mangmin ba do ina na madu mang phang na gida mokta pa na pasam na samin na gi mathok ta